Lamdam asigi handloom gi pothok singi market pigadoriba State Handloom Expo Hathkargha Mela ngasidagi Imphal Eastki Nilakuthi da leiba Urban Hatta hodokre. State asigi leijariba mamalyam laba handloom amadi handicrafts ki motif amadi design singda yumfam oiba branding tauba amadi value added export quality leiba pothok kaya puthokpa ngamlabadi state asi malem gi masak khangba handloom amadi handicrafts product ki exporter oiba ngamgani haina handloom and textile gi director E Jitena fongdokre. Manipur Handloom and Handicrafts Development Corporation Limited na sinduna numit tara marini chupna chathagadaba Mela si hogdokpagi thauram aduda Jitena makha taraduna Handloom and Handicrafts Department ki akhanaba GI sale ama hangnaba thaurang paikhatli. Kauna craft likon amadi sengagi GI tech hearing loikre tha ahum gi matungda product ahum asi GI tech fanglagani haibagi chawna thazaba leire haki. Office of the Development Commissioner Handloom Ministry of Textiles na sponsor tauriba Mela aduda Handlooms and Textile gi director asina state asi handloom amadi handicraft ki pothok sing asi masing yamna export tauba ngamdri masigi maram asi leijariba handloom amadi handicraft ki design amadi motif sing asi value added amadi branding tauba ngamdabane ni haiki. Expo hodokpagi thauram aduda Weaver Service Center Imphal gi Assistant Director amadi Aitsodi oina thaupuriba Beauty Mili Mutua Museum gi Director Mutua Bahadur Handlooms and Textile gi Deputy Director TH Basanta yauna Department gi Official Corporation gi staff sing masak nairaba nairabi Weaver amadi artisan kayasu sarugyaki. IC code phangba mayam ama khara lermi aina bodi khara hen lawre han takse nam nam mayam dagi koi Handloom Handicraft Development Corporation jo IC phange hojiti mi tarama thuni thoigi IC code phanga kana Manipur exporter sil leire but export tongna bagi lamdu changchalakpa matam da thengnagadaba parameter mayam jing site koi neinadri akoi GI selama madugi damakta expert legal advisor or IP gi legal advisor gumba ma then posting jing ase karmaina quality test togadagi habi quality officer gumba then documentation officer gumba kai magi mari lena ba jing do happy haidana koi mamang da honorable chief minister GI ge tobu meeting amta joi haiji gi belai proposal ju thari karigumba GI sel lakpa taragati mayeng mason humbadra manga hena lairiba community khuding makki oina GI tobu yaba posa khuding masing sire koi GI toge habi gi thajaba ngamba makai hona jage